ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief of Naval Staff Admiral Sunil Lanba ngasi ahanba oina Manipurda lakre Loktak Pat amadi INA Museum yengkre Tourism Department na mityeng changbidabadagi Manipur gi fajaba mafam oiriba Khawpum Tampak lam koiba singi lam thungpham oiba ngamdri amasong Manipurda leiriba lawfam sing asi organic farming oihanduna Manipur asi organic state ama ohinanaba hotnaba tangai fadre haina Kisan Morcha BJP gi President Navakumar na haikre Kurumjira STV Pau meeting tabiriba sing taram nokcheri hojik pau sadon pezari Chief of Naval Staff Admiral Sunil Lanba ngasi ahanboina Manipurda lakre ngasi ayuk akhanaba helicopter amada mahak Imphal da thunglakibani mahak na Imphal da thunglaba matungda ngang khalawai da leiba helipad ta nungthilpung amaga minute tara taba matamda amuk thunglakhi nifu nithoi suba Assam Rifles ki CO amadi atei police ki makok thongba kayana mahak pu harau tayamna oki khongchada duda mahak ki loinabi Rina Lanba su yaurakhi Chief of Naval Staff Admiral Sunil Lanba na Moirangda leiba INA Memorial Complex changduna INA gi War Museum yengsinki tungda Sendrada chatuna Loktak Pat ki fajaba yengbaga loinana hi tongduna Loktak Pat ki mafam singda koiruraba matungda Sendrada leiba nifu nithoi suba Assam Rifles de changduna post asigi makok thongba official singa wari watai sanaki mahakpu paumi singna interview launana ba hotnabada ngak seliba kangbuna ayaba pikhide mahaki khongchat aduna moirangda pung khara leiramlaga Imphal da halaki nongthil pung mari taba matamda Manipur gi governor Professor Jagdish Mukhi ga unaga dauri hayeng more da chatlaba yai hairi Tourism Department na mityeng changbidabadagi Manipur gi fajaba mafam oiriba Khawpum Tampak lam koiba singi lam thungpham oiba ngamdri hiramasida report ama ahanbada maruiba pau Naval Staff Admiral Sunil Lanba ngasi ahanba oina Manipurda lakre Loktak Pat amadi INA Museum yengkre Tourism Department na mityeng changbidabadagi Manipur gi fajaba mafam oiriba Khawpum Tampak lam koiba singi lam thungpham oiba ngamdri tuna thambiramli Hariba Tampaki, Khawpum Tampaki kahalakpa matam sida khudam oina habada poi heng khek kaina lam tongan tongan lari hariba lam sing asida mathang pothaba nuaina ma jaga sing dam hoigi akoi gi signboard iba jona akoi nungda sileta haga moi thodo waso ngam do yection gi chana bi hi moi ngasi bo practice toro pose ngasi dei sei yankhai humbu mawang ni mutkre na habe masi makti taseng harbadi akoi isana isabu masak khangba masi matam saringaida pot mayam si akoina documentation to hoba aduga posting adu mayamda awareness piraga jam yamna masi mangna thamba exam maru oi Tampak asigi khas hanhong thamba maikaida srung 13 na lamdam si hena mapung phahalle punamak sit leiduna su state ki tourism department na ngasi phawa lamdam asibu lam koiba singi lam thungphom oina semkat bibagi mami taatri Lamdam asi semgat haningmagi apamba State Archaeology Department ki Superintendent K Dinamanina handakta Khawpum chingthak chalubada phongdorokli Khawpum je ngasai lens nature na pirapa landscaping faja ba akhugi kayama ukre leisu leide ade masi je tourist spot ama oina haibadi akhugi Manipur government amasu India government na su North East ki tourist ki side sira khara aming thambasida masiga janana akoina explore amso han toba si darka oye na ina khanjabadagi
ꯑꯆꯨꯝꯕ ꯍꯦꯔꯤꯇꯦꯖ ꯍꯥꯏꯁꯤꯡꯁꯦ ꯇꯨꯡꯒꯤ ꯈꯜꯂꯒ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯕ ꯑꯃꯁꯨꯡ ꯇꯨꯔꯤꯁ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯒꯤ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ मफम असिदा अमखक लेबदा यारबा सिंग पात इसिंग चाइबी सुरुंग अमदी रॉक इनगार्विंग सुना लेरे ngasi phaba state ki tourism department na mafam asibu tourism site oina sakhangbidaba haibasi laibak thiba wafam ne sahi khudingi pangthokliba sangai festival la package semduna yahonba lamdam sigi praja singya apamane masina manung hanjina leiba chingmi singa tammi singa hena naksinabada mateng oigadabada natana makoi gi senthok hengal hanbada su mateng oigani hiram sida mari leinabasina mieng chaba matam oirabani video editor CS Avoy cameraman Joda Sinam Galuna Pogdam Jaiba Richard Ranjan Kopum Tampak None district Organic farming ki matang da laumi sing da bhab tahanabagi nongmugiba awareness program ama Kakching district ki manung chanba wangu life mayai lekai da pangthokre Manipur Organic Mission Agency momagi thaurang makhada Kishan Morcha BJP Manipur Pradesh amadi wangu tera awang lekai laumi lupna khutsamnaduna pangthokiba thauram aduda kumbi kendragi MLAS Bira Kisan Morcha BJP Manipur Pradesh ki President KH Nabakumar Wangu Gram Panchayat ki Pradhan L Sarat Tona Maite Momagi Project Director K Devdatt Sarmana Maroiba Miyoi Oina Saruk Yakhi Kisan Morcha BJP Manipur Pradesh ki President KH Nabakumar na Manipur de Ladiba Lofam Singasi Organic Farming Oihanduna Manipur asi Organic State ama ohenaba hotnaba tangai fadre Organic State ohenabagi pandamda thauram asi pangthokpani haiki ayambada koi honglap ni pa koi rasayan gi har mayam sijinatana koi ki haksang da soglap ni ba aduga laina kaya puro ni ba asigi mayam si mang da thare hairaga koina Manipur da lagi ba lobuk singda organic farming asi pusilabdana Manipur da awon ba organic state ama oihanabagi damakta hairiba the awareness program achi Kisan Morcha BJP Manipur Pradesh na moma Manipur da punchil le hai daga chinbagi program amakapni A critical review of capitalism with special reference to democracy and communism haibasida nomugaba seminar amangasi Manipur Press Club ta pangthokre seminar hogdopagi thoramda Manipur University ki VC Professor Adhya Prasad Pandey Praise Home Mantripurki ki Reverend Father Devasi Puduseri Manipur University ki retired Professor KH Bimola Devi su sarukyakhe seminar aduda resource person oina Lilong Haurebi College ki Associate Professor Dr. K Kunjarani Devi MU की प्रोफेसर चिंगलेन मशनाम अमदी YK कॉलेज वांगजिंगी रिटायर्ड प्रिंसिपल डॉक्टर SH बाबू सिंह पॉलना डेमोक्रेसी अमदी कम्युनिज्म की मतांगदा पेपर पाथोखी डॉक्टर SH बाबू पॉलना इंडिया दा ngasi ngasingma कैपिटलिज्म अमदी डेमोक्रेसी दा चेत नब क्या लैरिबसी की मतांगदा कुपना खना नैनबगी दमक सेमिनार असि पांगथोकपनी हाइखे सिंगसी अयाम मीना डेमोक्रेसी जो कैपिटलिज्म जो अदुगा कम्युनिज्म जो तोंगा खंगबा अद पुनसन मागी ट्रायंगुलर है अहम पुनः खंगबदुदी पुनः खंगमनबा हाइदि मरी दो अमगा मगा लेनबदो अदुमदि ngasigisina oigani haina thale world gi oina tawbani adu manipur gi india gi harasu ga sugaide ada khoi manipur da su democracy ga adagi communism ga capitalism yam yenari haidi amusu yanai amusu yanade adana masi yenabasina maram oraga khoi samajda nusinaba chanaba thajanaba adumadi yamna hanthagre haina aina loje RD Graphics की प्रिंटिंग एंड साइनस एडवर्टाइजिंग की अनोबा हेड ऑफिस अमंग असी सेगा रोड कोंजिंग हजारी लेकाइदा चीफ टाउन प्लानर महुत की डायरेक्टर नेप्रम गित कुमार ना हांगदोखरे मणिपुर लेबा अवोन बम पुरकपदा RD Graphics नसु अचोब मतिंग अम पंक्शन बहोनरक लिबसी अफब खोंगथांगनी हाइना महुत की डायरेक्टर नेप्रम गित कुमार ना फोंगदोखी RD Graphics की प्रोवाइडर नेप्रम रोमियोना मणिपुर अनएम्प्लॉयमेंट की प्रॉब्लम अम लैरिबसी हंथनबगी पांदमदा RD Graphics लिंखत खिबनी RD Graphics na printing amadi signage advertising khakta tawrambagi mathakta financial 2-wheeler 4-wheeler loan service hapchinduna hojik lairiba staff sing asidagi saruk ani ahum hengatnanaba hotnari haike सेंगमुदे कोई RD Graphics की अनम सेंगबो मोटिव टी मणिपुर कोई की अनएम्प्लॉय की प्रॉब्लम से कोई खर मखै वर्षु सॉल्व तो ngamnaba haina कोई साइट की होना जबनी आई साइट की हाइतारे लाइरिबा एम्प्लॉय से कोई 50 मोर देन 50 ने कोई लेसे
then koi 2020 da koi another mistake koi double triple loina koi hekachage na adugi thawak chujage na koi honari i comfort zone da lai ba khuding makshe koi gi sidagi thadok piraga kar hona biraga di unemployed gi problem si solve to ba ngamngani na aset pathajai BJP Manipur Pradesh ki chahi gi oina executive mifam state ki amadi district singi pangthokraba matungda BJP Khangabok mandal gi oina chahi gi executive mifam ngasi Khangabok ta laiba Sorojini oil pump da pangthokre Kanaraba Singh miyam da khangan si haiba state mifam laukiba warep singbo mandal asida su mai pak na hotna si haiba warep laukre mifam adu da Thobal district ki BJP gi vice president TH Jadumani L Rameshwar General Secretary and Raghu Amadi Mandalgi President Tomba Khumanna Maroiba Miyoi Singh oina saruk yaki Bisnupur da laiba CI College ki nauna classroom taruk sanana bangasi Manipur Pollution Control Board ki Chairman L Radhakishore na urip uyung tamkre Tharamadu da college adugi Principal Dr. M Mangi Singh Bisnupur Municipal Council ki Chairperson L Maniyaima Singh Professor TH Nabakishore na maru oiba Miyoi Singh oina saruk yaki Rashtriya Usatar Shiksha Abhiyan Rusagi Makhada Sagadaba classroom taruk adugi urip uyung tambaga mari lainana Chairman Radhakishore na haikibada Sarkar gi college sing de lairiba awat apa sing athuba matam da mention naba sarkar asina hotnari lupa crore ani changna sagadawriba college ki classroom sing asi ningthina quality control taunaba miyam punna yangshin minasi haiki akoi isana mafam asida day and night akoi lakcharaga awat afa yengaga quality maintain tawraga suksoi soidana akoi amuk hanna akoi na thoningba thodok akoi na ngasi uriba Praja Singna Pendaba, government the Pendaba, department the Pendaba. A coin of Pakali Bissing as a Tazi Vidaba Mayam Sing as a coconut by Honazagani, Masida, Lamdamasigi, C.S. Wasing, Maroena, Sataki Sansan Sing, Amadi, Club Sing, Merapai Sing, Adoga, Apex Buti Lady Garjangi, Lady Pumna, Heck number Mackay, Sojuk Bibi. Kanglei Imaluk ki Nepal Subamapok Kumonga Mari Lainana ngasi Kaibi Sana Patalaiba Yabiral Children Home ge angang singda ching Hawaii Thautum amadi football volleyball na chingba kaya khudol pot pikre Thauranga Mari Lainana Luki President RK Sana Hanbina Lup asina angang singi damak khalaga angamba tengbang pibani haike Nepal Subamapok Kumonga Gili tay krang na du angwina na Ako'y Kanglei Imaluk ki may gayagi ako'y children ho kung sana patalay ba sila jaba karadan tana thana ko don tam jabagi forum pantok jabani tabi sana patalay biri ba cha isu sing ko masida le biri ba sigi ako'y na yamna thagayam na masida maruoy bani haiba che ako'y ramdam sida le ba hom sida gi sida ni hena ako'y bilum jaba Aduna maram mereka mamang tak tesu koi nak ngamba maten kaya amasu terjeki adu yam bayam daba cai kudinggi koi nak kau kudina cedek ngamba kara tau jabani sida Kanglei Imaluk ki mai gai degi om sida lei biri ba om jibu chen chaduna amadi wana thodang aso kaya lo biri ba chachin amadi nausim busu am Kanglei tana Kanglei Imaluk ki mai gai degi thagat saba Adung banung aja berdua pondok. Koirengai da bom pokhai bagi thokdok ka mari lainana pulis na miyoi manga fa ki badu da yauriba Irom Ongbi Kumudini Devi Chehi Humfu Mapuroiba Laikhidraba Irom Iboyama Singh Hairiba miyoi asi samusang lairimbi lairaktagi natte mahakti matam khara bhara da lairambani nupi asiga lekai ga karigumba mari lainade haina Lakshya Pioneer Committee Nauremthong Khulem lekai na thadorapa cherola mana khangalakli Paugi marak tatna temba brekama. Ogo, Greg John gidi tatatis college di. Mamal suma pang kuding jam mane yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yot sin bayar. Dudi sana gi mohut yang na sin bayar. India gi ahanba National Award di Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Convention Comprehensive Concept School Sangatro. Kaidurino? Kanano? Kaigino? Kaidubio? Masipumna. Noi lebedi gari ahan maga tong ngamdra bane. Pura laga tongni khaliba namai doi kaidro. Senbun puthok leibedi ngamdra. Senbun puthok tana leiba ngamdra su Imphal Finance ta chalo. Ai ju ahan ba leingam tadana Imphal Finance ta ge loan oine lori. Imphal Finance na nongmui manung da gari loan lobu yabni putong chaba pizeri. Adom na pam makal gari kudingmak lobu be yabni. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu Eprhagi GSTR 3B return file tawbagi aroiba numiti lakliba May kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions. Mobile number 09544 299 111. Breaking matuna taram nok chiri hizima khataba pau. Tha asigi haukiba tang taragi nungthilda koirengaida BSF camp changpham manakta bom pokai handuna misi mana yahon kiba thodok adugi mayokta leikhidraba basi khongdagi ningombam ningthobagi leikaigi mera paibising amadi maira club ki members singna wakat mifam ama basi khong lamlongda chathakre mirakta bom pokai hanba yaningde haiba play card kaya sijanaki Image of Manipur na pangtokpa first Manipur Sanga International Digital Salon 2017 haina mingthonba All India Photo Competition da makok mathang taraba singda manamatum yentokpagi thauram ama lalangbung takhelambam leka Youth Development Organization Club ki sanglen da pangtokre thauram aduda IMC gi corporator amadi Image of Manipur gi patron member Hizam Newton Chandrana State asida photography ki lamda Image of Manipur asi founder ni Club asigi Secretary Janendra Maibamna Lauriba Thaudangbu Thagatpa Phongdokhi Thaurangi Sarukama Oina Photography Institution asigi Anisuba Batch ki Diploma Course ki Certificate su Yentokhi Film Forum Manipur gi General Assembly ngarang lamfel de leiba forum gi office ta pangtoktuna warep kya lokre thauram aduda forum gi chairman S Mangol Jaw yauna forum gi thaupubi amadi members sing yauna film gi lamda thabak toriba miyoi kyana saruk yaki General Assembly ne lokiba warep sing di Film Forum Manipur gi mathangi term dagi chahi ahum da sangdokpa Film Forum Manipur amadi forum siga chatmin naraga pangtokpa film festival natraga competition sing da chairman secretary amadi festival committee yauna members in a competition the yawa yahandaba forum the guild ojige hana lakpa anoba guild sing hogjimaki oina lokshin daba Cine Writers Guild Manipur gi maming nauna Cine Writers and Playwright Forum Manipur haina sakhangba sina chingba warep kya lokre wangang kiba singna phongdokna kibada film policy gi matangda leingakna khangshin usinadana tumina leshinba yaroi film gi thomi singna leingaki mathakta akanba khongjang changsilaktringaida leingakna film gi policy chatna hangadabani Film Forum Manipur gi thaupuriba singda miyamna thajaba thambiu haiba wafam sing phongdokna ki hauzare bada maroiba pau amuk kahna Chief of Naval Staff Admiral Sunil Lanba ngasi ahan boina Manipur da lakre Loktak Pat amadi INA Museum yengkre Tourism Department na mityeng changbi dabadagi Manipur gi fajaba mafam oiriba khopum tampak lam koiba singi lamthungpham oiba ngamdri amasong
Manipur da lariba lawfam sing asi organic farming ohenduna Manipur asi organic state ama ohenna bahot na batangai fadre haina Kishan Morcha BJP ki president Navakumar na haikri. Hajifau bukan asim na pijaba pau matang asal lesenjare meeting tabiri basing muka na projari.